आकाशवाणी इम्फाल R.K गोरानी न पाउ पाजरी अहानबदा मरु ओइबा पाउ मुख्यमंत्री नोंथमन बिरेन हाइरी राज्य अस्ता शांति पुरकनबा मार अमदे थादो फुरुकी लुचिंगबा सिंगा वारी सानरी तरानिथोइ सुबा मणिपुर विधान सभा की तरुक सुबा मिफम ngasi लोइसनख्रे सभा की मिफम मतम कक्तन यैथोख्रे कांग्रेस लुचिंगबा के मेघचंद्रन हाइरी विरोधी एमएलए सिंह विधान सभा दा पुखटबा वाफम सिंह राजनीति खुदोंचाबा लौबा नते मियामदा लान उहनबा होनरकपा लाइबक थीबनी राज्यपाल लक्ष्मण प्रसाद आचार्य ngasi mak ahanba बिष्णुपुर जिला की खोंगचता रिलीफ कैंप दा लेबा मियोइ सिंह हक्थेंगना उनरख्रे अमसुंग राज्य सरकार न हयेंग अथौबा सिंह निमित पांगथोकनबा सेम साबा लोइरे मुख्यमंत्री नोंथमन बिरेन सिंह हाइरी राज्य अस्ता थोलिब इरांग असि वारोइसिन पुरकनबा मार अमते थादो फुरुप की लुसिंग बसिंगा वारी सानरी मसिग लोइनना अतोपा फुरुप सिंगसु वारी सानदुना सरकारना अथुब मतमदा लमदमसिदा शांति पुरकनबा होनरी वफम सिंगसि पंकिबा विधानसभा मिफमदा मुख्यमंत्री न फोंदोखिबनी मिफम मदुदा एप्रोप्रिएशन बिल पास तौनबा खनबदा श्री बिरेन हाई राज्य अस्तगी मितोप खंदोकनबा होनखिबा ड्रग थिंगबा याउना रिजर्व फॉरेस्ट आइन कायन लम खोमसिलंबसिंग तथोकलोबदगी इरांग असि थोरखिबनी अदुबो सरकार असिना अंगम थाक्ता होनदुना तंगदु लैताबा पुरकनबा होनरी राज्य अस्ता चनरंबा एफएमआर लौथोखिबा लोइनना मियामना पामलेबा एनआरसी चनहनबा अमदी भारत म्यांमार ngमखै परिंग संबल खाबगी थबक अथुबा मतमदा लोइसिनबा हाइबसिदा सरकारना अहेनबा मियंग संगली असिगुम्बा तानफम असिदा अमना अमदा मतेंग पांगनबगी महूत राजनीति की खुदोंचाबा लौथुना इरांग सागनबा होनबिगनु महाकना हाई राज्य असि वाथोकना मरम ओइदुना लांजनरिबा मियामबु टेक्ता काइतना अमदी तंगाई फदो मतेंग सिंपिदुना लेहनबगी महूता मखोइदा एमएलए खरना इनसिनदुना वाकत मिफम फंबा अमदी वाकत खोंगचना सिंगबस अरहनबगी थवंग सिंग लेपियो श्री बिरेना बांग्लादेश थोकिबा इरांगुम राज्य असदा थोरक लोय हाइनिंगाई लेति हाइना विरोधी एमएलए अमना फोंगदोखिबा वाफम अदु लाइबक थिबिन हाइना फोंगदोखि मुख्यमंत्री नोंथमन बिरेन सिंह हाइरी मणिपुर जिला अमुहना सेमदो सेमजिन तौबगी तंगाई फदबा लेरे असिगुम्बा खोंगथांग असि पाइखलकपा मतमदा सरकारना मरी लेनबा एमएलए सिंह सिविल सोसाइटी की मिहुत सिंह अमदी विलेज चिफ नत्रगना फुरुप सिंह लुचिंगबा सिंह पुन फमिनदुना यानबा अमा पुरपगी तंगाई फदबा लई ngasi sabada एमएलए लैसु कैसिंगना पुखलकपा कॉलिंग अटेंशन मोशन अमगी पाखुमदा मुख्यमंत्री हाई राज्य असि जिला खरदी लेंगा शासनदा खुदोंचाना मोंगदा सेमदोक छादोपी महूता राजनीति की खुदोंचाना ओइना सेमबा थेंगनरी मसी मथक्ता कनागुम्बा फुरुप अमना जिला अदुबु मखोइतिक ओइबा जिला अमने हाइदुना अतोपा फुरुपदा पामदबा थवंग क्या चथरकपा थेंगनबासी लाइबक थीबनी राज्य अस्ता तंगदु लैताबा अमदा कांगलुप मसे नुसी चाना लेमिनसे हाइबा तारबदी जिला अमपु फुरुप अमतिक ओइबा जिला अमने हाइबगी वाखलोन नसि थादोकपा ताई हौजिक लैरिबा जिला की बाउंडरी की असोय अंगामसिंग असि सुमथो हौद्रबा तारबदी तुंगदा हेना नुंगाइतबा क्या थोरकने हाइबगी वाफम लै मरम अदुना सभा की सदस्य सिंह याउना मई लैनबा पुमना मंगना मसी सेमदोकनबा खननेनबगी मतम यौरे डिस्ट्रिक्ट क्रिएशन सी इतनी बेस में डिस्ट्रिक्ट टू क्रिएट तौर डिस्ट्रिक्ट टू मोई की ने खनबदमना याम सांगना सोयरा पुदि सुमथोको पागे ngमोय अदुबु सोयरा इबा खोइदा तौरमिबो मयाम सिदे सुमथोपदि मतम संगनी अदु सुमथोक्तबदि याबाय aduna district boundary city administrative convenience ki damukta adugi basis ta semdokududi yam tangai phade not on an ethnic line jaga jaga ki mama gi district to the man bapu beta ta tax lo wa hoi hai gum laiba bharat ki democratic setup si yam sana da bai dar sa adu gumsing se adoni district reorganization am ni dakar di laide adu gumsi se akoi leminari ba membership punna tanaraga civil society sing अमुक्तंग हमिनरगा रिओर्गनाइजेशन अमा तौबदि याम तंगाई फदब्रा है सोइंग ऑन द फील्ड तो तरानिथोइ सुबा मणिपुर विधान सभा तरुक सुबा मिफम ngasi लोइसिनख्रे ममांगथि कुंथ्रा माथोइदि हौना चथरखिबा तरुक सुबा विधान सभा की मिफम असिदा पुन्ना सीटिंग मापन लैखि ngasi अरोइबा निमित्ता सभाना तोंगान तोंगान बा डिमांड फॉर ग्रांट्स तारेट पास तौखि अपुनबा लुपा कोटी लिसिंग मरिगा चनी कुनिपा हेनबगी डिमांड सिंग अदुदि शिक्षा KFNPD, Water Resources, Horticulture and Soil Conservation, Science and Technology, and Economics and Statistics.
ngasi loisingsiba budget mifam asida punna star question marphunipan hangki withdraw tawkhibana marini calling attention tara pukhatki loinena bill mapan puthoktuna pass tawki haina adaksa thoksom saitabartana phongdokhi Manipur Pradesh Congress Committee ki President Kaisa Megachandra na hairi Congress MLA singna Vidhan Sabha da pukhatpa wafam sing rajniti ki khudong saba lawba nate wafam singa si Imphal gi Congress Bhavan da pangthokpa paugi mifam amada phongdokhibani mahang hai Congress MLA singna Vidhan Sabha da khananaba thamkhiba wafam sing ayaba pirektaba asi laibak thibani tha asi mapan da pangthokhiba Vidhan Sabha mifam da birodi MLA singna pukhatkiba wafam tabidabagi sabadi mapan thorkhiba adubu miyam da lan uhna bhona bigun haina Sri Megachandra na phongdokhi mak na hai birodi MLA singna tangai fadrabadi Vidhan Sabha da secret sitting phawba phamdona raija asta thoklib irangi matangda khanasi hain haijaki adubu wafam adugi pakhum amata pirakhidaba asi laibak thibani mifam asi ngasi aroiba nimitasu Congress MLA mangana adaksada aiba cherol ma pisin ki haina Sri Megachandra na makhata na phongdokhi tabiriba pawasi loibaga Manipur Vidhan Sabha gi ngasi chathakiba mifam gi matangda Vidhan Sabha gi pawdum ama phangbegani masi hek loibaga jila ge city sandokani pawgi marak thatna atenba break ama Vidyanjali Vidyanjali ki kutangda leibak asibu seba tawbagi kudong chaba lawbiyu Vidyanjali asi Ministry of Education gi Department of School Education and Literacy na paikatpa School Volunteer Program amani program asigi makhada mipum khudimak natraga sangstan singna volunteer ama oina Vidyanjali portal da register tawduna government natraga government aided school singa hak thengna samnaduna makhoi gi loksing gyan natraga haithoi singthoiba natraga tongan ba polam sing portal asigi kuthangda mateng pangna begini Sarkar gi school singda awon ba puraknaba amasung Biksit Bharat oina bagidamak volunteer ama oina register tawbiu akupa marol Vidyanjali portal dagi khangba yagani paujinjari ba samagra shiksha Manipur tabiriba pawasi Akashbani Imphal dagini Rajapal Lakshman Prasad Acharya na ngasi mak ahanba Bisnupur jila khongjata jila asigi All Ministry Secretary ke relief camp lai riba mioi singa hak thengna unaduna makoine thengnariba awat apa sing yengsin khre khongchat aduda Rajapal da athuba matamda raija asida mahoksa pibem da hanjinduna santi pirak porakna bhone bi haina taksin ki maduda Rajapal na mang angam thak da honagin haina thajaba supi ki Sri Lakshman Prasad mafam aduda lai riba angang singi mahima sing tambada sangba ambadi sana thana problem sing su yenthoki Rajapal hai और मैं इतना ज़रूर कहना चाहूँगा एक राज्यपाल के रूप में मेरी बहुत कोशिश होगी कि अपने राज्य में शांति सद्भाव सौहार्द यथाशीघ्र बढ़े पहले से हालात बेहतर हुए हैं और अच्छा हो जाए जिससे सब लोग शांतिपूर्ण जीवन जी करके बच्चों की पढ़ाई लिखाई उनका जीवन उनका स्वास्थ्य उनकी चिकित्सा उनकी शिक्षा सब कुछ रेगुलर हो जाए ऐसा माहौल बनना ही चाहिए Bisnupur jila gi kwakta santhongda hangba relief camp da PMGAY gi health card sing yenthokre Rajya Sabha ki MP lesi mesana jawbagi nominee Thoksom Sarak Chandrana health card sing adu relief camp da leiriba mioi sing da khuchin nakhi Nisa gi mayok ta leine balai baksin ba thungna chathariba na samukta Bharat Abhiyan gi makha da ngasi none jila gi longmai kaithel da leiba Seror English High School da wasik lob gi thorom pangthokre Sandia jila gi district administration amde social welfare office ki miyang makha da su nasa mukta Bharat Abhiyan lesing ni kunmir gi palan tawki Kamjong jila da su district administration na ZEO amadi district social welfare office khusam naduna nasa mukta Bharat Abhiyan gi makha da nisa gi mayokta wasik lob gi thorom pangthokhi Har Ghar Tiranga campaign ke manung san Imphal jila gi district administration na sinduna Porompata leiba Star Sporting Club ki lampak ta gi DC office complex phawba Tiranga Jatra Satkre Maduda DC Yauna District Level Officer Singamadi Staff Sing Saruya Ki None Jila the Suhargar Tiranga Campaign Jila Aski Long Mai Kathel de Hogdoki Mite Irol Eloine Silon Upon Balup Milal na Mamang Tha July Tara Marida Jiriba Myang Tampaki Jila Sing da category Tarukton Pangtokiba Class 1 Dagi 10 Paugi Mairo Singi Mite Mex Andanogi for Lauk Tokre Tha Skitara Nepal Milal Linkatki Bing as Kunito Sahi Kunito Mapung Park Pagi Thoronga Mari Lenana
JN Manipur Dance Academy Conference Hall pangthokadaba thorom amada changdamnaba aduda makong mathang takrabasingda mana mathum sing tholagan haina milana thokpa jarol amana hairi Kakching jila gi manung chenba sugunu wapokpi tangjeng khuno tangjeng khunjau korsan tabi chajing khuno amadi khongyam gi miyam na lambi sembi dabi mayokta wakat mi pham khre Wawgai lamkhai tu Sugnu Road State Highway Development and Demand Committee na lambi asi ngarang phawi manung da semba hobina ba mari leina ba singda taksinduna lakhibani mkhoi gi dabi thabak to onthorak tabadagi kongjan janghin ba hawrakhibani makhata na miyeng sangbidrabadi bannamadi blockade yauna makhal kaya gi khongjang jangsilagani hairi Imphal West Jila gi manung chanba malong kaithel gi konthokjum taba lambi asi sayol agbi manung da sembidrabadi lambi asi matam kaktana thingjelagan haina wa phamadagi miyamna phongdorakli ngasi malum hawairong maira paibi amadi youth affairs club malum ani na sinuna pangthok pawgi mifam amada maira paibi amana hai lambi asi matam kyagi mamangdagi sembinaba mari leinaba singda taksinduna lakli adubu ngasi phawba sembiraktabana miyamgi chathok chasinda khudong chadaba kaya mayoknari Paugi marak than atianba break amamuk. Rolex tilat hidak si Manipur gi lopham kaya da mai pak na sangeng tawraba tilat hidak ni Rolex si season bana mayol chikbi mana konsin bi phawda taba utong tin ngaroi kabi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathok ngami mahuksa gi khalda akai ba amat pide aduga pam poba gi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare Rolex si adom gi manak nakpa tilat hidak yon ba dukan khudingda phangbiragani Rolex Loni Singi Asin Mamaru Akas Bani Imphal dagi pau tabiri Raja Sarkar hayang athoba singi numit pangthoknaba sem saba loire thoromasi hayang ayuktagi hawduna Imphal gi moirang khomda leiba hisam yaisam pat amadi konung mamangda leiba Thangal Temple Complex ta haikat laikat tamduna hawdokani tungda Kangla Uttarad Rajapal amadi Mukhyamantri yauna athoba singi maphamda ikai khumnaba utkani Mapung oiba tharom Imphal gi biti rota leiba Birte Kendrajit Park ta pangthokani Loktak pata lulang kai basak thibi miyo ama hirak na duna laikhidre haidi thawdo odong asi ayu pung tailom tarak pada thokibani asiba haksang atu nuthil pung ani makhai tarak adu aida phangi hairi State Council of Education and Research Training SCRT na sinduna state level folk dance and role play competition pangthokre thorom adu me ka bachinja sinar pagi maram amadi Machine piriba saithiang haiba hiramda lamphel pata leiba council asigi multipurpose holding asi pangthokibani None jila da mai sang nai na phangdriba si yang sinminaba khul kunthana saba village council longma area na mari leina basingi pungning singsilakli jila asida mai sang nai na laktabana khudong sadaba kaya mayoknare sayol amagi manungda paikhat payaba tharong sing paikhatuna mai phanghan biu haina mari leina basingda appeal tawri All Manipur Body Builders Association ambagi meng makhada Ukhrul District Body Builders Association sinduna hanba Mr. Ukhrul Body Building and Fitness Competition sin kunmari ngasi pangthokre Ukhrul headquarter gi town hall da pangthokpa changdam na aduda sanore kunmapana saru yakhi All Manipur Gymnastics Association sinduna satharakpa state level gymnastics championship lisingni kunmari ngasi loisin kre Thas ki tarad ki satharakpa championship asida DGAB unit na sanagita kaman kunmanga lupagi kunipan amadi senjeng tara phangduna overall team champion oikhi Hauzik aroibada maru eba pau amu hana Mukhyamantri Nongthaman Biren hairi raija asida santi puraknaba mar amadi thado phurukki lusing basinga wari sanari Tarani thoisiba Manipur Bidhan Sabha gi taruk suba mifam ngasi loisin khre sabagi mifam matam kaktana yei thokre Congress losingba ke Megasandran hairi birodi MLA singna Bidhan Sabha ta pukhat wafam sing rajniti khudong chaba lobanate miyamdlan uhunna bahuna rakpa laibak thibani Rajapal Lakshman Prasad Acharya na ngasi mahak ahanba Bisnupur jila gi khongchata relief camp ta leiribe mioi sing haktheng na unakre amasung Raja Sarkar hayeng athauba sing namit pangthoknaba sem saba loire pangloijari